ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯁꯥꯏꯀꯨꯜ ꯀꯧꯋꯦ ꯑꯗꯣ ꯃꯥꯗꯤ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯂꯝꯕꯤ ꯑꯁꯥꯡꯕ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯂꯩꯍꯧꯔꯣ ꯐꯖꯅ ꯂꯩꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯍꯧꯖꯤꯛ ꯆꯤꯡꯃꯤꯔꯣꯡ ꯌꯧꯔꯦ ꯆꯤꯡꯃꯤꯔꯣꯡꯗꯒꯤ ꯅꯨꯡꯁꯤꯠ ꯍꯥꯜꯂꯒ ꯑꯩꯈꯣꯏ ꯁꯥꯏꯀꯨꯜ ꯆꯠꯂꯅꯤ ꯑꯗꯣ ꯁꯥꯏꯀꯨꯜꯁꯦ ꯏꯝꯐꯥꯜꯗꯒꯤ 34 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯦ ꯑꯗꯣ ꯃꯐꯝꯗꯣ ꯐꯖꯩ ꯐꯖꯗꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯗ ꯂꯣꯏ ꯎꯠꯆꯔꯒꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯦ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅꯃꯛ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯨꯝꯗꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯕꯤꯀ꯭ꯔꯝ ꯔꯣꯀꯤꯁꯟ ꯑꯩꯈꯣꯏ ꯑꯍꯨꯝ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯅꯥꯅꯣꯝ ꯉꯥꯏꯔꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯄꯗꯣ ꯉꯥꯏꯕ ꯃꯇꯝ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯁꯨꯁꯂꯥ ꯔꯣꯀꯤ ꯕꯤꯀ꯭ꯔꯝ ꯑꯩ ꯃꯌꯥꯝ ꯁꯥꯏꯀꯨꯜꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯒꯨꯒꯜꯗ ꯍꯧꯖꯤꯛ ꯌꯦꯡꯕ ꯀꯥꯟꯗ ꯁꯥꯏꯀꯨꯜ ꯆꯠꯄꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯩꯔꯣꯝꯗ ꯆꯠꯂꯅꯤ ꯀꯥꯅꯟ ꯗꯦꯕꯤꯒ ꯂꯩꯕꯗꯣ ꯑꯗꯣꯝꯗ ꯆꯠꯂꯅꯤ ꯑꯗꯨꯗꯩ ꯁꯒꯣꯜꯃꯥꯡ ꯇꯥꯔꯒ ꯏꯝꯐꯥꯜ ꯁꯥꯏꯀꯨꯜ ꯔꯣꯗ ꯍꯥꯏꯕ ꯂꯝꯕꯦꯟꯁꯤꯗ ꯆꯠꯂꯒ ꯌꯧꯒꯗꯕꯅꯦ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 13ꯃꯨꯛ ꯆꯪꯉꯦ ꯒꯥꯔꯤꯗ ꯆꯠꯄ ꯀꯥꯟꯗꯀꯣ ꯑꯗꯣ ꯀꯌꯥꯝ ꯑꯁꯦꯡꯕꯩ ꯃꯣꯏꯅ ꯒꯨꯒꯜꯅ ꯍꯥꯏꯕꯅ ꯑꯗꯨꯅꯦ ꯑꯗꯣ ꯑꯁꯦꯡꯕꯗꯅ ꯀꯌꯥꯝ ꯆꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯍꯟꯖꯔꯒꯦꯅ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯔ ꯀꯦ ꯁꯅꯥꯇꯣꯝꯕꯤ ꯁꯤ ꯂꯩꯔꯦ ꯃꯤꯁ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯁꯣꯝꯗꯅ ꯁꯥꯏꯅꯤꯛ ꯁꯤ ꯁ꯭ꯀꯨꯜ ꯑꯅꯤꯁꯦ ꯑꯃ ꯅꯨꯄꯤ ꯉꯥꯛꯇ ꯑꯃ ꯅꯨꯄꯥ ꯉꯥꯛꯇ ꯁꯤ ꯁꯥꯏꯅꯤꯛ ꯃꯤꯁ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯝꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯔꯥꯎꯔꯣꯛ ꯌꯧꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯨꯏꯔꯔꯣꯏ ꯄꯨꯡ ꯀꯌꯥꯃꯨꯛꯀꯤ ꯖꯔꯅꯤꯅꯣ ꯁꯤꯗꯩꯗꯤ ꯄꯤꯛꯑꯞ ꯈꯪꯗꯦꯅ ꯆꯠꯄ ꯄꯨꯡ 9ꯗ ꯌꯧꯕ ꯑꯁꯤ ꯃꯣꯗꯦꯜ ꯀꯩꯅꯣ ꯍꯥ ꯔꯦꯗꯃꯤ 8 ꯑꯁ ꯐꯖꯩ ꯀꯦꯃꯦꯔꯥꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯀꯦꯃꯦꯔꯥꯁꯦ ꯃꯆꯨꯁꯤꯁꯨ ꯌꯦꯡꯉꯨ ꯐꯖꯕꯅꯦ ꯍꯧꯖꯤꯛꯀꯤ ꯐꯣꯟꯗꯨ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ? ꯑꯣꯀꯦ ꯑꯦꯃꯥꯖꯣꯟꯗ 10,000 ꯄꯤꯌꯦ ꯐꯣꯟꯗꯤ ꯌꯥꯝ ꯐꯖꯔꯦ ꯁꯤꯗꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯆꯪꯉꯒꯅ ꯑꯩꯅ ꯉꯥꯃꯨ ꯍꯥꯏꯕ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯂꯩꯗꯣꯏꯅꯦ ꯁꯤ ꯂꯝꯕꯤꯁꯤꯗ ꯆꯪꯉꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅ ꯑꯗꯨ ꯆꯪꯗꯕꯤ ꯁ꯭ꯇ꯭ꯔꯦꯠ ꯁꯣꯝꯗ ꯊꯧꯗꯣꯏꯕ ꯁꯣꯝꯗ ꯍꯥꯏꯔꯒꯅ ꯗꯣꯂꯥꯏ ꯊꯥꯕꯤ ꯁꯣꯝꯗ ꯆꯠꯀꯗꯕ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯠꯇ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯠꯂꯦ ꯆꯤꯡ ꯂꯝꯕꯤ ꯈꯔ ꯊꯧꯕ ꯍꯧꯔꯦ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯣ ꯂꯝꯕꯤꯁꯦ ꯖꯀꯤꯡ ꯂꯩꯕ ꯖꯒꯥꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯊꯧꯕ ꯖꯒꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯖꯀꯤꯡ ꯈꯔ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯏꯀꯧ ꯀꯧꯋꯦ ꯍꯥꯏ ꯚ꯭ꯌꯨ ꯃꯨꯜꯂꯛꯀꯦ ꯁꯣꯝꯗꯩꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯁꯣꯝ ꯆꯠꯈꯤꯒꯗꯧꯕ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯑꯆꯥꯄꯣꯠ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯈꯔ ꯂꯩꯒꯦꯅ ꯇꯧꯔꯤ ꯁꯥꯏ ꯆꯤꯡꯅꯦꯗꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯁꯥꯏꯀꯨꯜꯁꯤꯗꯤ ꯆꯤꯡ ꯑꯣꯏꯗ꯭ꯔꯦ ꯇꯝꯄꯥꯛꯅꯦ ꯑꯗꯨꯝ ꯆꯤꯡ ꯂꯝꯕꯤ ꯃꯇꯦꯛ ꯌꯥꯎꯔꯒ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄ꯭ꯂꯦꯟꯗ ꯑꯗꯨꯝ ꯊꯧꯗꯣꯏꯅꯦ ꯍꯥꯏ Joy to the world है
ꯍꯧꯖꯤꯛ ꯁꯥꯏꯀꯜ ꯕꯖꯥꯔ ꯌꯧꯔꯦ ꯕꯖꯥꯔꯁꯤꯗ ꯇꯣ ꯕꯖꯥꯔ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯤ ꯀꯅꯥꯝꯇ ꯐꯝꯗ꯭ꯔꯦ ꯕꯖꯥꯔ ꯑꯣꯏꯅ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯩꯖꯤꯜꯂꯛꯑꯦ ꯑꯩꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯑꯅꯧꯕ ꯂꯝ ꯑꯅꯧꯕ ꯃꯐꯝ ꯎꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯁꯦ ꯀꯧꯔꯝꯗꯕꯤꯗ ꯆꯪꯈ꯭ꯔꯦ ꯕꯥꯏ ꯕꯥꯏ Merry Christmas Armstrong Merry Christmas. Morong kau. Kau morong kau itu. Merry Christmas. Sa mani channel subscribe to pero amai kaloi pake. Merry Christmas once again. Okay, ai kay hem no diam tak khangre. Ado ngangai video da sung udabai manabne se Armstrong je akhoi ani je class 5 tagi Clinton Unique School da taminare adagi di 11 12 HRD da taminare and then akhoi je amuk Tamil Nadu da BTech punna tawminare ado BTech tawro matung dagi di bani je thengna da yam kuire ro hujing ngasi ong police ne yam nuai ado ma'am ang ngasay Armstrong na haibdo aina khangdabasing yawargasu aigi side taisu ma'am Merry Christmas aduga Happy New Year atai makha swagi area gi jaga phaja phaja basing ai mathang mathang hapake round mulake ida church manung chang doje ada silai re Dao yo solo le me ba manung je phasai ha ne ba de chang ai yeng ning mai na am gather do le ra da Thank you Armstrong. First time in a church manung changai je. So aina cinema do ubo do. Bench ka mayam tharaga. Armstrong ado si kai kai nom da hairo. After match tour gan som sai pham doi ba. Luong abo kai si som sai ta. Som sai ta lek sa bi ka pakhang sing. Som sai ta is kano sing. Luong abo nu pi sing. So aina loi khai duwe ba. Aruga si mathak ta na kana phom ga da. Som sai na church ki elder wait sing do. Committee meeting do. Pham de. Okay. Nang church ti koi bu bi re noi khun je ong koi bu bi ro lo kai kai lei ge kai kai da kai kai phada bom pham lei ge da nang amo phada bom pham ha pai da na photo da adu yeng wa sa lai jina turen sei sa turen lei adu turen du yeng sa tu ne koi club moi khun ji gi cycle sigi area je kai kai lei ge do sida la bikram noi na guide tawre ha lamben je Armstrong gi malambi khang de maning de chat le re Become na koi lit toro ji. Become kya wali ke? Yam kui ro ba thong ne si je. Japan war matam de le mo thong ne ba. Okay. Become na ki ro ba. Ta am pa ba mi ok di. Yot ka ji on pak pak na so ko pra. Final destination nam ni right. Yam kui re hai. Kai first da. Kém tàu rồi chứ cái chúng tàu đi kém tàu đi pha điều hồ bông pha thì nhiều đi rồi đấy Pulap chả đi hay đi quá Pulap chả đi khá cái đấy sai đó đi cái nó hồ bông khá cái đấy
ꯆꯠꯁꯤ ꯇꯨꯔꯦꯟꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯌꯦꯡꯉꯤ ꯇꯨꯔꯦꯟꯒꯤ ꯆꯦꯟ ꯅꯨꯡ ꯃꯔꯛꯇꯒꯤ ꯇꯨꯔꯦꯟ ꯆꯦꯜꯂꯛꯄꯗꯣ ꯑꯣ ꯍꯥꯏꯔꯦ ꯍꯥꯏꯕ ꯍꯧꯔꯛꯑꯦ ꯖꯄꯥꯟ ꯃꯇꯝꯗꯒꯤ ꯖꯄꯥꯟ ꯋꯥꯔ ꯃꯇꯝꯗꯒꯤꯁꯨ ꯁꯤꯗ ꯄꯨꯊꯔꯒ ꯂꯣꯏꯔꯦ ꯈꯔ ꯈꯔ ꯅꯣꯝꯃꯛꯑꯦ ꯁꯤꯗꯩꯗꯤ ꯁꯤꯒꯨꯝꯕ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯨ ꯀꯩꯝꯇꯗꯤ ꯇꯧꯗꯦ ꯈꯔ ꯈꯔꯗꯤ ꯍꯥꯏꯀꯣ ꯑꯣ ꯍꯥꯏꯌꯦꯕ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣꯗꯣ ꯑꯁ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥ ꯈꯔ ꯂꯩ ꯈꯨꯅꯥꯟꯁꯦ ꯌꯦꯡꯉꯣ ꯁꯤꯁꯨ ꯑꯗꯨꯒ ꯁꯝꯕꯟ ꯀꯩꯀꯥꯁꯦ ꯌꯥꯝ ꯅꯥꯟꯅ ꯃꯦꯟꯇꯦꯟ ꯇꯧꯔ ꯂꯩ ꯁꯤꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝ ꯊꯤ ꯑꯣꯏ